Lilong United Club LUC amadi Assam Rifles ka khutsamnaduna nongmagi oiba lemna layengbagi camp amangasi usoipokpida leiba Lilong Harabi College ki ground da pangthokkhre. General Medicine, Orthopedician, Gynecologist, Dental Surgeon, Pediatrician, MD Medicine, General Physician na chingba kayagi Specialist Doctor kayana sarukyaduna pangthokhiba lemna layengbagi camp aduga mari leinaba warol paumi singda piraduna LUC ki convener Sajad Buyamayum na hai LUC na safonglakpadagi masa mahu faba tinjang kaijangdaba nadayekdaba lunanba khunayama semnabagi pandamda changsilakliba Clean Lilong Mission gi sarukama oina lemna layengbagi camp asi pangthokpani. Lilong Harabi mayai laikai ubak thong makha Tairen makhong na chingba mafamsingdasu lemna layengbagi camp asi pangthokkhre. Camp asida mapanlamdagi lakpa specialist doctor sing kayana analayeng chathari loinana mathau taba hidak langtak singsu lemna fanghali. LUC na changsilakliba mission gi manung channa khunai asigidamakta makhatana su miyamgi khudong chanaba leptana changsilakhigani haiki. Panba yai miyoi lising ama henbana ngasigi lemna layengbagi camp adugi khudong chaba LUC. Lilong United Club na toan ba khigi Clean Lilong Mission gi saruk amoina tinjang kaijang daba masa mau baba adumba khunai amo oiraknabagi pandam maduda akoi toan ba activity kaya tawkraba maduda akoi tinjang kaijang daba akoi nadayek taba lunan ba madugi tangkak amoina koi free medical camp gi khongjang amosoi koi tangkak kaya thokne koi changsilakre se khudamoina koi Assam Rifles ka pulakanda Lilong Horibe mai lekai da mamang thakta koi medical camp koi pangthokkhre aduga Lilongi si ubak thong makhada adagi Tairen makhong da toan ba koi doctor specialist kaya kaurakanda koi kachin koya sinba thungna koi changchilak libane hai tare koi free medical camp ase ngasi makchu koi Lilong Horibe college ki ground mafam asida koi mayam gi khudong chaba khare yangakanda koi gi khudong chana bai damakta koi free treatment free medical camp ase koi Lilong Assam Rifles maruena moiga coordinate torakanda Lilong United Club na initiate torakanda haiba koi gi free medical camp ase koi changchin mane masidai sida maruena koi gi doctor specialist ka mapalam dagi lengbira kanda ana leng ka ama koi hojik chathari sidai sida koi gi free da hidak langdak na chingbasu koi provide tonaba koi sem saraga leire hojik phobda koi chathari ba paring asigi matungina koi na yangjau matamda koi loisila popoda charona myo lising gi mathakta koi free treatment asi tawangam gudrai bagi pandam do mai koi thamjari